ngasi nungtil phongkiba tongan ba pause kharagi collection miyam de khudol tamjige Imphal Dimapur lambi Kuki Singna economic blockade Houkhre LPG hidak langthak yauna tangai fadaba polam sing puba gari sing Kangpokpi headquarters ta panduna leidi haiba nungtil pause gi chufong ama oiriba pauzel legi lakhot charaga thamjige Kuki zo Puruki Myoy Singh chathok chasin tawbada athingba pibagi thawungbu yaningdaba phongdoktuna Working Committee of Kuki Civil Society Organization WCKCSO na ngasi ayuk pung 8 tagi Asian Highway National Highway number 2 da matam kaktaba economic blockade chathaba Houkhre panbaya abadi Kuki zo Puruki Myoy Singh chathok chasin tawbada athingba thamliba asi handongnabagi damak WCKCSO na mari leinaba singda haukiba August 3 ta pung 53 ki ultimatum thakibani adubu response amatta laktabadagi ngasi ayuk pung 8 tagi economic blockade chathaba Houkibani economic blockade asibu sogaladuna Kangpokpi district headquarters ta Kuki zogi yamlaba nupi sing lambi thingbagi khongjang chathaduna highway da lakwa gari sing check tawbagi thabak chathaki loinana malpudun lakwa gari sing su mafam adudagi makhata na chathan kidabana maram oiraga hauzik Kangpokpi district headquarters ta chana thaknaba LPG amadi hidak langthak sing yauna nongmagi changdaba yadraba polam puduna lakwa gari kaya panduna leiri maraga sida Working Committee of Kuki Civil Society Organization na ngasi dagi National Highway Imphal Dimapur lambi Kangpokpi district ta matam kaktaba economic blockade chathaba haukiba duda pamdaba thodok sing thoktanaba security gi akanba section tharang lokhatki hauji pawbuda pamdaba thodok thokpagi paw phangba leitri haidi nakalam romda nungtil pawse gi chifong ama oiriba wayel kati haidi ba pawse asina phongdokpagi matungina Kuki changba thingbagi mayokta WCKCSO na National Highway 2 da matam kaktaba economic blockade chathaba Houkhre Kuki na khangtapta kaukiba economic blockade na Imphal Dimapur lambi da truck mayam panduna leide haidi Foothills naga Coordination Committee FNCC na Kuki Singh Mayokta kauba ban handoktabagi matangda yaningdaba phongdokpa oina National Highway 2 da Working Committee of Kuki Civil Society Organization WCKCSO na matam kaktaba economic blockade chathaba Houkhre khudakta economic blockade koksilakibana maram oiraga highway paring asida potchai hondok hunjin tawba gari sing lamkhangda panduna leiri WCKCSO na ngasi ayuktagi kaukiba economic blockade ki saruk ama oina Kuki Singh na namna khundaba Kangpokpi district ki mafam ayambada masing yamlaba Kuki Singh thoraktuna potchai pusilakpa gari sing thingki hari Manipur tangai fadana sangdaba yadraba polam sing hondok honjin tawbagi matangda khwaidagi maru oiba lambi ama oiriba National Highway 2 da economic blockade chathakibana maram oiraga state asida potchai phangdabagi khudongsadaba mayoknaraba yai haina thajanari WCKCSO gi luchingba singna phongdokhibagi matung ina naga singna namna taba Foothills area da Kuki Singh chathok chasin tawba thingkibagi mayokta tangai fadana National Highway 2 da economic blockade kaukibani FNCC na maram chadaba maongda kauriba ban handoktuna Kuki Puruki Myoy Singh athingba amatta yaudana chathok chasin tawba yahandri fawba economic ki khongjang handokloi haina su Working Committee gi luchingba amana phongdokhi panbaya abadi Kuki Singh mayokta Manipur gi naga singna July 19 dagi matam kaktaba ban kaukibani ban haukrabasu India government ki mekaidagi hauzik fawba karigumba wafam amatta phongdorokpa leitri ban manungda Kangpokpi district ki manungsana leiba makhan khulda leiba mekai adongi masing yamlaba khunja sing thoraktuna lambi thingbagi khongjang changsenki khongjang aduda German road amadi Tiger road haina maming thonba lambi samjilakpa yaningde lona yadaba Kuki militant singi camp naga area da thamba yaroi naga singi lamda popi thaba yaroi haibana chingba thaba placard kaya khongjang loi singna sijanaki khongjang aduda Core Committee on Relief and Rehabilitation Jilanong Union Eastern Liangmai Chief Association MNYO Puimai Union Yellow Furup asina chingba lup kaya gi thomi singsu saruk yaki khongjang asiga mari leinana FNCC gi chirola manahai Kuki Singh na paikhalakpa thorang kayana chingkhong chingya da khundariba naga singda chawna khudongsa daba tholakpadagi tangai fadana akanaba thorang asi lokhalakpani mangjauna na khangalamba tawdana naga gi lamda phawraga German road amadi Tiger road samlakpani naga singi right ta chawna singnarakle suspension of operation su group ki camp kaya naga gi lamda saduna khulai matik chana paiba Kuki militant sing thamjilakpana ingtappa phibamda akaiba tholakle hairi makha satarakpada Indigenous Peoples Forum Manipur gi President Asankasar Phamthadokre Rohana in charge oina pukre hari Hayeng pangthoknaba thorang tawriba World Indigenous Peoples Day 2025 ki thoramda achoba thodang laukiba Indigenous Peoples Forum Manipur IPFM gi President Asankasar Phamthadokre mahaki phirebasiga mari leinana miyamda wakhal tanadaba amasung yetnaba thoktanaba thadorokkiba chirol amada Assam gi Guwahati da headquarter oiba North East Indigenous Peoples Forum gi miyeng makada Manipur chapter oiriba Indigenous Peoples Forum Manipur na sindana World Indigenous People Day 2025 ki thoramase pangthokadabani
थौरम असी स्टेट असिगी इंडिजिनस पीपल सिंगबु मालेमगी थाकता हेना मसक ताकनबगी वखलोनगा लोइनना पांगथोकदबनी IPFM ना सफोंगलकपदगी ngasi पावबा स्टेट असिगी इंडिजिनस पीपल सिंगी दमक तबक थौरम कया पांगथोकतुनो लागली मदुदा यूनाइटेड नागा काउंसिल UNC ना अयत पपिरखिबा लैते मसिगी मथक्ता नॉर्थ ईस्ट की अतोप स्टेट सिंगदा पांगथोकपा वर्ल्ड इंडिजिनस पीपल्स डे गी थौरम सिंगदा फोरम असिना सरुक यादुना लागली अदुबु थौरम पांगथोकदबा मतम खजिकता ngairaba asida UNC na athingba thamduna naga singbu thorom asida saruk yaba yaroi haina akanbo pham thamdakiba ase lebak thibani kumja 2024 gi loirakpa saruktagi hauna thorom ase pangthoknaba paukse singi kuthangda miyam da khangan khrabani amadi atopa state singdagi delegate kaya register tawduna leiribani karigumba mangjauna na UNC na makhogi aningba apamba phongdoklamba tarabadi thorom ase pangthoktanaba khotnaramba su yai adubu matam khajikta ngairaba asida ayat apan amadi athingba pirakpa asina thamoi shokna nungai handre maram aduna UNC gi sentiment ikai khumna bagal loinana lamdam asida nungsi chanana leibagi phibam kahendanaba IPFM gi president pham ase thadokpani miyam nasu IPFM na paikhalakliba khongthang ase khangbi bagal loinana wakhal tanadaba phibam thoan biganu hainasu magna pham thadokpagi Sirol aduda makata na phongdorokli amaromda asangkasarna indigenous people's forum manipur gi president phamdagi resign tawkraba matung philem rohanpu forum asigi nauna president in charge oina Houkhre IPFM gi general secretary ram tahungbai nimina thadorok ki bachurlama gi matungina asangkasarna mahaki phamdagi resign tawkiba asigi matung ngarang forum asigi executive council gi mipam pangthoktuna philem rohanbu president in charge oina hapkibani masiga loinana anoba president ama haptri phawba philem rohanna president oina leibagi leiriba function amasung power sing sizinagani hairi makatana KIA na phajin kibasing thadorok naba taksilagli Kachin Independence Army KIA na phajin kiba nagapu namak athubu matamda thadok piraknaba naga student organization NSO na taksilagli lubasina thadorokpa cherolamana hai July 19 da KIA na phajil luba naga army gi personnel taragumdoi tek takaina thadorokpada thagat paphongdo I naga army singna pai kiba khulai punamak condition amatta yaudana pithorakadabani KIA na naga taragumdoi thadorokiba tarabasu July 13 tigi hauna Eastern Naga Defense Army gi khusamnaraga Sinbe Yang Township naga naharul kayamarum phajinki hauzik pawbada miyoi kuntra hena phakibagi report phangle miyoi sing adu labuk amadi thabak mapam da chatpagi lambida phakibani thawdo aduna maram oiraga Sinbe Yang Township ta leiriba miyam da chawna mi paiba pokhale micham miyamna nongmagi chintha pangba amadi labuk ta kumduna thabak suba phawba kinari revolutionary ethics ki wangmada KIA na naga micham phabagi thong khudak ta lepkadabani haina su cherola sina phongdorokli ENNOENDA na agasamada thadorokiba cherola mabu yaningdaba phongdoladuna naga student organization na hai maralaizadaba micham miyam phabagi matangda yumpham yaudaba wafam kaya phongdorokpa thengnare naga micham phabagi thodokta KIA amasung ENDA na hakthengna chene haiba kunjasingna phongdorokpadagi mayek sengna khangba ngamle maramaduna hauzik KIA na phajinduna tamliba naga micham punamak condition amatta yaudana athuba matamda thadorokadabani hainasu naga student organization gi cherolasina makatana phongdorokli makatana haurang sabalda logi wangmada chalairam dispo glass saba factory ama thupsin khre plastic ki disposable glass gari mapot ama phare hairi lamsang police station gi manung chanba haurang sabal da logi wangmada chalairamba disposable glass saba gi factory ama ngase Manipur pollution control board amasong police ki team amana thupsin khre Maikai adomda mari leinaba authority singda ayab amata laudana dispo glass mayam ama sare haibagi paulakbadagi haukiba nongma nini asida Manipur pollution control board ki tim amana tijin humjinduna lakibani tim aduna ngasi nimit yungba adwaida maming matha amata thondaba name plate chu thetaba sangamada disposable glass mayam saraga leiramba factory ama thengnarakibani pawasina makata na hai factory aduda local gi miyoi khara amasong non local gi miyoi ani ahum thabak suraga leiramba thengnaki adubu factory adugi mapu adudi kanano haiba huzumagi oinadi chapchana khangdri apunba tim aduna mapam adudagi disposable glass truck mapot ama phagat pangamki aduga loinana glassing adu sabagi raw material sing amasung atai masak mathum singsu phagat pangamki factory adu chalaibada sizinariba machine sing adu sis tawkhre numidawiram phawbada factory adu da leiriba poching adugi list khongatpagi thabak chathaba maramna karamba polam sing phare haina utkadagi haiba khangdri hairi